ini 해볼게. 아니. Hello sinausin ngasigi mathal-jidi akhoi-dagi hekpa lafu thoro ma irole aduga sida karona khabi kahom yaure mangan kahom chu hape aduga lafu thoro paknam sida leire aduga sambusiga adudi sinau myam chaba horjiko do ngasigi mathal je yamna samba khogi Manipur gi traditional ju oiba aduga yamna chu chamba yamna simple oiba khogi meat amti yaude adudi sinau myam chaba horjiko 하와 Sinau mang bila la putro irom je ninja ke karon khabi ka hoin hap ke an bigi je khomje sinau mang ninja ke se 진짜 강해요. Belum kau jadi teri.
Sini kahumana.